ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯤ ꯚꯤꯗꯤꯑꯣꯅꯦ ꯑꯗꯣ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯁꯨ ꯌꯥꯝꯅ ꯂꯥꯏꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯕ ꯄꯣꯠ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯖꯤꯟꯅꯒꯗꯕ ꯄꯣꯠꯁꯤꯅ ꯀ꯭ꯔꯤꯁꯇꯜꯗ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯕꯅꯤꯀꯣ ꯀ꯭ꯔꯤꯁꯇꯜꯁꯦ ꯂꯤꯛꯂꯤꯒꯤ ꯀ꯭ꯔꯤꯁꯇꯜ ꯑꯃ ꯂꯩꯔꯦ ꯆꯤꯅꯤꯒꯤ ꯀ꯭ꯔꯤꯁꯇꯜ ꯑꯃ ꯂꯩꯔꯦꯀꯣ ꯍꯥꯏꯗꯤ ꯀ꯭ꯔꯤꯁꯇꯜꯗ ꯃꯦꯅꯤꯐꯦꯁ ꯇꯧꯕꯁꯦ ꯐꯩꯀꯣ ꯍꯥꯏꯗꯤ ꯀ꯭ꯔꯤꯁꯇꯜ ꯌꯨꯁ ꯇꯧꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯕꯦꯛꯇ ꯀꯩꯗ ꯀ꯭ꯔꯤꯁꯇꯜ ꯍꯥꯞꯄ ꯑꯩꯈꯣꯏꯅ ꯁꯤꯔꯤꯕ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯁꯇꯜ ꯀꯩꯀꯥ ꯁꯤꯕ ꯈꯣꯠꯄ ꯃꯌꯥꯝꯁꯤꯁꯨ ꯂꯣꯏꯅꯃꯛ ꯑꯦꯐꯦꯛ ꯇꯧꯔꯛꯏꯅꯀꯣ ꯂꯥꯏꯐꯇ ꯍꯥꯏꯗꯤ ꯐꯒꯠꯂꯛꯄꯔꯣꯝꯗ ꯑꯣꯏꯗ꯭ꯔꯥ ꯍꯥꯏꯗꯤ ꯅꯨꯡꯒꯨꯝꯕ ꯁꯤꯔꯒꯁꯨ ꯗꯣꯁꯥꯒꯤ ꯀꯩꯒꯤ ꯍꯥꯏꯗꯤ ꯅꯨꯡ ꯁꯤꯕ ꯈꯣꯠꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯆꯦꯟꯖ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯅꯤꯅ ꯀ꯭ꯔꯤꯁꯇꯜꯁꯦ ꯑꯩꯈꯣꯏꯅ ꯃꯦꯅꯤꯐꯦꯁ ꯇꯧꯕꯗ ꯁꯤꯖꯤꯟꯅꯕ ꯋꯥꯅꯤꯗ ꯑꯗꯨꯗ ꯑꯩꯅ ꯉꯁꯤ ꯂꯧꯔꯤꯕ ꯄꯣꯠꯁꯤꯅ ꯆꯤꯅꯤ ꯑꯣꯏꯅ ꯂꯧꯔꯦꯀꯣ ꯆꯤꯅꯤꯁꯦ ꯖꯥꯔꯗ ꯑꯣꯏꯅ ꯂꯧꯔꯦꯀꯣ ꯁꯤꯒꯤ ꯖꯥꯔ ꯃꯈꯨꯝ ꯄꯥꯟꯕꯁꯦ ꯂꯩꯕꯤꯌꯣ ꯐꯪꯕꯅꯦꯀꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯣꯟꯂꯥꯏꯟ ꯑꯣꯏꯔꯣ ꯕꯖꯥꯔꯗ ꯑꯣꯏꯔꯣ ꯀꯩꯗ ꯐꯪꯉꯒꯅꯤ ꯁꯤꯒꯤꯁꯦ ꯑꯣꯟꯂꯥꯏꯟꯗ ꯑꯣꯏꯔꯒꯁꯨ ꯂꯨꯄꯥ 300-400ꯗꯒꯤ ꯍꯦꯟꯅ ꯄꯤꯗꯕꯅꯦꯀꯣ ꯁꯦꯠ ꯑꯍꯨꯝꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯦꯀꯣ ꯉꯁꯥꯏꯒꯤ ꯍꯥꯏꯁꯦ 500ꯀꯤ ꯃꯅꯨꯡꯁꯤꯗ ꯁꯦꯠ ꯑꯍꯨꯝꯒꯨꯝꯕ ꯂꯩꯒꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯨꯝ ꯍꯧꯖꯤꯛꯀꯥꯟꯁꯦ ꯔꯦꯒꯨꯂꯔ ꯀꯩꯅꯣꯁꯦ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯛꯑꯒꯗꯤ ꯀ꯭ꯔꯤꯁꯇꯜꯒꯨꯝꯕꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯔꯦꯕꯀꯣ ꯀ꯭ꯔꯤꯁꯇꯜꯒꯤ ꯖꯥꯔꯁꯦ ꯂꯩꯔꯒ ꯊꯝꯕꯤꯌꯣ ꯑꯃꯀꯣ ꯑꯗꯨꯒ ꯇꯁꯦꯡꯅ ꯁꯤꯁꯦ ꯂꯩꯇ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯑꯩꯗꯣ ꯍꯧꯖꯤꯛ ꯂꯩꯕ ꯐꯔꯛ ꯇꯥꯔꯦ ꯍꯥꯏꯔꯒꯗꯤ ꯕꯣꯜ ꯃꯆꯥ ꯑꯃ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃ ꯁꯤꯖꯤꯟꯅꯖꯦꯕ ꯂꯤꯛꯂꯤꯒꯤ ꯁ꯭ꯄꯦꯁꯦꯜꯂꯤ ꯂꯤꯛꯂꯤꯒꯤꯀꯣ ꯑꯇꯣꯞꯄ ꯕꯣꯜ ꯇꯧꯕꯤꯒꯅꯣ ꯂꯤꯛꯂꯤꯒꯤ ꯇꯧꯕꯤꯌꯨꯀꯣ ꯆꯤꯅꯤꯁꯤꯅ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯉꯤꯅꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗꯀꯣ ꯃꯥꯁꯤꯅ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯏꯠꯁ ꯑꯣꯄꯟ ꯗ ꯋꯦ ꯇꯨ ꯄ꯭ꯔꯣꯁꯄꯦꯔꯤꯇꯤ ꯀꯥꯏꯅ ꯍꯥꯏꯅꯩꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯁꯄꯦꯔꯤꯇꯤ ꯍꯥꯏꯗꯤ ꯂꯟ ꯊꯨꯝ ꯆꯪꯉꯛꯅꯕꯒꯤꯁꯤꯗ ꯍꯥꯏꯗꯤ ꯊꯣꯡ ꯍꯥꯡꯗꯣꯛꯄꯤꯕ ꯃꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯤꯅꯤꯒꯤ ꯃꯦꯅꯤꯐꯦꯁ ꯇꯧꯕ ꯃꯇꯝꯗ ꯆꯤꯅꯤꯁꯤꯒꯤ ꯃꯥꯒꯤ ꯃꯊꯧꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯅꯤꯡꯁꯤꯡꯕꯤꯒꯗꯕ ꯑꯃꯅ ꯀꯃꯥꯏꯅꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯣꯜꯋꯦꯁ ꯕꯤꯂꯤeve ꯍꯥꯏꯗꯤꯀꯣ ꯍꯥꯏꯗꯤ ꯊꯥꯖꯕꯤꯌꯣ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯄꯣꯠꯁꯦ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯐꯣꯀꯁ ꯇꯧꯕꯤꯌꯣ ꯕꯤꯂꯤeve ꯇꯧꯕꯤꯌꯣꯀꯣ ꯑꯩꯅ ꯑꯩꯅ ꯄꯥꯡꯊꯣꯛꯇꯣꯔꯤꯕ ꯄꯣꯠ ꯑꯩꯅ ꯃꯦꯅꯤꯐꯦꯁ ꯇꯧꯖꯗꯣꯔꯤꯕ ꯄꯣꯠꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒ ꯑꯃꯅ ꯁꯤꯒꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯁꯦ ꯇꯧꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯂꯩꯇꯦ ꯃꯇꯝ ꯂꯩꯇꯦꯀꯣ ꯇꯧꯅꯤꯡꯕ ꯃꯇꯝꯗ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯑꯩ ꯅꯨꯡꯗꯥꯡꯗ ꯇꯧꯔꯤꯁꯤꯅ ꯑꯩꯅ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯀꯦꯟꯗꯜꯒꯨꯝꯕꯒ ꯊꯥꯜꯂꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯟꯁꯦ ꯅꯨꯡꯉꯥꯏꯕꯅꯦꯕ ꯌꯥꯝꯅ ꯍꯥꯏꯗꯤ ꯀꯦꯟꯗꯜ ꯃꯆꯥꯒꯨꯝꯕ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯗꯦꯀꯣꯔꯦꯠ ꯇꯧꯔꯒ ꯑꯩꯅ ꯁꯨꯝ ꯊꯝꯖꯔꯤꯁꯦꯀꯣ ꯑꯩꯅ ꯇꯧꯔꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯍꯦꯛ ꯇꯦꯕꯜꯁꯤꯗ ꯂꯣꯏꯅ ꯁꯦꯇꯞꯁꯦ ꯇꯧꯔꯒ ꯍꯥꯏꯗꯤ ꯐꯣꯀꯁꯇꯣ ꯑꯃꯈꯛ ꯉꯁꯥꯏ ꯃꯩꯒ ꯈꯤꯇꯪ ꯃꯝꯍꯜꯂꯒ ꯀꯦꯟꯗꯜꯒꯨꯝꯕ ꯀꯩꯒꯨꯝꯕ ꯊꯥꯜꯂꯒ ꯅꯦꯅꯥ ꯇꯥꯅꯀꯣ ꯍꯥꯏꯗꯤ ꯊꯣꯡ ꯂꯣꯟꯖꯜꯂꯒꯒꯨꯝꯕ ꯀꯅꯥꯝ ꯆꯪꯍꯟꯗꯅ ꯇꯧꯕꯤꯌꯨꯀꯣ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯀꯩꯒꯤꯅೋ ꯍꯥꯏ ꯃꯇꯝꯗ ꯑꯃꯨꯛ ꯀꯧꯔꯛꯄ ꯈꯣꯠꯂꯛꯄ ꯃꯥꯏꯟꯗꯣ ꯗꯤꯁꯇ꯭ꯔꯦꯛ ꯇꯧꯗꯅꯕꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯔꯁꯦ ꯇꯧꯒꯗꯕ ꯃꯑꯣꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ ꯍꯥꯏ ꯃꯇꯝꯁꯤꯗꯀꯣ ꯆꯤꯠ ꯃꯆꯥꯒꯨꯝꯕ ꯁꯨꯃꯥꯏꯅ ꯂꯧꯕꯤꯌꯨꯀꯣ ꯆꯤꯠ ꯃꯆꯥ ꯍꯥꯏꯇꯥꯔꯦ ꯆꯦ ꯃꯆꯥ ꯁꯨꯃꯥꯏꯅ ꯀꯛꯑꯒ 3 ꯑꯣꯏꯒꯦꯔꯥ 5 ꯑꯣꯏꯒꯦꯔꯥ ꯁꯣꯝꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣꯀꯣ ꯁꯝꯅ ꯍꯥꯏꯕꯗ ꯁꯤꯗ ꯖꯣꯕꯀꯤꯅꯦ ꯍꯥꯏꯔꯁꯤꯀꯣ ꯖꯣꯕꯇ ꯑꯩꯅ ꯏꯔꯤꯁꯤ ꯎꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯑꯥꯏ ꯍꯦꯚ ꯃꯥꯏ ꯗ꯭ꯔꯤꯝ ꯖꯣꯕ ꯋꯤꯠ ꯁꯦꯂꯔꯤ ꯑꯗꯨ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯁꯦꯟꯇꯦꯟꯁꯇꯣ ꯑꯣꯏꯅ ꯏꯕꯤꯌꯣꯕ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯟꯗꯣ ꯃꯩꯇꯩꯂꯣꯟꯗ ꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯩꯅ ꯄꯥꯝꯃꯤꯕ ꯊꯕꯛꯁꯦ ꯐꯪꯉꯦ ꯑꯩꯅ ꯇꯧꯔꯤꯕ ꯀꯔꯕꯥꯔꯁꯦ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯑꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯃꯥꯏꯅꯀꯣ ꯁꯤꯗ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯖꯣꯕ ꯈꯇꯪꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯍꯦꯜꯊꯀꯤ ꯃꯇꯥꯡꯗ ꯏꯕ ꯌꯥꯏ ꯍꯦꯜꯊꯀꯤ ꯃꯇꯥꯡꯗ ꯏꯕ ꯌꯥꯏ ꯍꯥꯏꯔꯒꯗꯤ ꯑꯩꯗꯣ ꯍꯦꯜꯗꯤ ꯌꯥꯝꯅ ꯑꯣꯏꯔꯦ ꯍꯧꯖꯤꯛꯀꯥꯟ ꯅꯥꯕ ꯈꯣꯠꯄ ꯀꯩꯝꯇ ꯂꯩꯇ꯭ꯔꯦꯀꯣ ꯑꯗꯨ ꯏꯕ ꯌꯥꯏ ꯀꯃꯤꯇꯦꯠ ꯔꯤꯂꯦꯁꯟꯁꯤꯞ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯑꯩꯒ ꯃꯥꯒꯁꯦ ꯄꯨꯔꯥ ꯌꯥꯝꯅ ꯀꯃꯤꯇꯦꯠ ꯑꯣꯏꯌꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯏꯕꯥꯅꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯌꯥꯝ ꯐꯖꯅ ꯁ꯭ꯃꯨꯠꯂꯤ ꯆꯠꯂꯤꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯗꯤ ꯍꯁꯕꯦꯟ ꯋꯥꯏꯐ ꯂꯨꯍꯣꯡꯉ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯂꯩꯔꯒꯁꯨ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯏꯒꯗꯕ ꯍꯥꯏꯗꯤ ꯋꯤ ꯑꯥꯔ ꯍꯦꯄꯤꯂꯤ ꯃꯦꯔꯤꯠ ꯀꯄꯜꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯏꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯁꯦ ꯁꯨꯝ ꯑꯩꯅ ꯍꯥꯏꯕꯁꯤꯃꯛ ꯏꯗ꯭ꯔꯒꯁꯨꯀꯣ ꯁꯣꯝꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯍꯩꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯃꯩꯇꯩꯂꯣꯟꯗ ꯏꯒꯦꯔꯥ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯨꯝ ꯏꯕꯤꯌꯣꯕ ꯑꯗꯨꯒ ꯑꯦꯛꯖꯥꯝꯒꯤ ꯀꯩꯒꯤ ꯇꯧꯕ ꯑꯉꯥꯡꯉꯩꯒꯤꯁꯨ ꯉꯥꯏꯔꯦꯀꯣ ꯅꯣꯏꯅ ꯄꯥꯝꯃꯤꯕ ꯑꯦꯛꯖꯥꯝꯗꯣ ꯁꯤ ꯃꯥꯔꯛꯁꯦ ꯁ꯭ꯀꯣꯔ ꯇꯧꯔꯒ ꯑꯩ ꯑꯦꯛꯖꯥꯝꯁꯦ ꯃꯥꯏ ꯄꯥꯛꯑꯦ ꯈꯣꯠꯂꯦꯅ ꯑꯗꯨꯗ ꯏꯔꯁꯨ ꯌꯥꯏꯀꯣ ꯑꯦꯛꯖꯥꯝꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯒꯁꯨ ꯑꯗꯣ ꯄꯣꯏꯟꯠꯁꯦ ꯑꯃꯈꯛꯇꯪ ꯅꯠꯇꯕꯤꯗꯀꯣ ꯍꯥꯏꯗꯤ ꯋꯤꯁꯦ ꯑꯃꯈꯛꯇꯪ ꯅꯠꯇꯕꯤꯗ 3ꯒꯨꯝꯕ 5ꯒꯨꯝꯕ ꯑꯗꯨꯝ ꯇꯧꯕꯤꯕ ꯑꯀꯥꯏꯕ ꯀꯩꯝ ꯂꯩꯇꯦ ꯑꯗꯨꯒ ꯁꯤꯁꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯍꯥꯞꯆꯤꯟꯈ꯭ꯔꯁꯨ ꯌꯥꯏꯀꯣ ꯁꯤ ꯄꯦꯄꯔꯁꯦ ꯑꯗꯣ ꯁꯨꯝ ꯍꯥꯏꯗꯤ ꯁꯨꯔꯁꯨ ꯅꯩꯁꯟꯕ ꯁꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯍꯥꯏꯗꯤ ꯐꯣꯜ ꯇꯧꯕꯗꯣ ꯑꯩꯈꯣꯏꯅ ꯃꯦꯅꯤꯐꯦꯁ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯄꯦꯄꯔ ꯐꯣꯜꯗꯤꯡꯁꯦ ꯁꯨꯝ ꯅꯥꯀꯟ ꯇꯧꯋꯤꯅ ꯑꯩꯔꯣꯝꯗ ꯇꯧꯋꯤꯅꯀꯣ ꯑꯩꯅ ꯄꯥꯝꯕ ꯄꯣꯠ ꯑꯣꯏꯕꯅꯤꯅꯀꯣ ꯑꯩꯔꯣꯝꯗ ꯁꯨꯃꯥꯏꯅ ꯐꯣꯜ ꯇꯧꯔꯦ ꯑꯃꯨꯛꯀꯁꯨ ꯐꯣꯜ ꯇꯧꯔꯁꯤ ꯁꯨꯝ ꯅꯥꯀꯟꯗ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ 3-4 ꯐꯣꯜ ꯇꯧꯔꯦꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯍꯥꯞꯆꯤꯟꯕꯤꯔꯣꯕ ꯁꯤꯒꯤ ꯆꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯍꯥꯞꯆꯜꯂꯣꯀꯣ ꯍꯥꯏꯗꯤ ꯑꯗꯨꯒ ꯍꯥꯞꯆꯤꯜꯂꯒ ꯁꯤꯒꯤ ꯃꯈꯨꯝꯁꯦ ꯑꯩꯅ ꯑꯃꯈꯛꯇꯪ ꯍꯥꯞꯄꯦꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯑꯩꯅ ꯉꯁꯥꯏꯗ 3 ꯅꯠꯇ꯭ꯔꯒ 5ꯒꯨꯝꯕ ꯑꯗꯨꯝ ꯍꯥꯞꯄꯤꯕ ꯀꯩꯝꯇ ꯀꯥꯏꯗꯦ ꯑꯗꯨꯒ ꯁꯤꯁꯦ ꯈꯨꯝꯖꯤꯟꯕꯤꯔꯅꯤ ꯑꯗꯨꯒ ꯎꯄꯨ ꯃꯊꯛꯀꯨꯝꯕ ꯍꯥꯏꯗꯤ ꯔꯦꯛ ꯃꯊꯛꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕꯗ ꯊꯝꯕꯤꯌꯣ ꯍꯥꯏꯗꯤ ꯈꯨꯠꯅ ꯂꯥꯝꯕꯗ ꯐꯪꯉꯣꯏꯗꯕ ꯉꯥꯛꯇ ꯂꯥꯝꯕ ꯐꯪꯉꯣꯏꯗꯕꯗꯀꯣ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯝꯒꯤ ꯂꯥꯏꯐꯇ ꯆꯦꯟꯖꯦꯁ ꯂꯥꯛꯑꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯥꯞꯄ ꯂꯣꯏꯔ ꯃꯇꯨꯡꯗ
ꯅꯨꯃꯤꯠ 10ꯅꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯍꯥꯏꯗꯤ ꯑꯩꯅ 21 days ꯇꯧꯀ ꯍꯥꯏꯕ ꯌꯥꯎꯋꯦꯅꯀꯣ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯑꯇꯩ ꯃꯇꯥꯡꯗ 12ꯗ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯣꯏꯌꯦꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯦꯀꯣ ꯑꯗꯨꯗꯣ ꯁꯤꯗꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯥꯏꯗꯤ 21 days ꯊꯝꯕ ꯈꯣꯠꯄ ꯀꯥꯏꯅ ꯂꯩꯇꯦꯀꯣ ꯅꯨꯃꯤꯠ ꯑꯀꯛꯅꯕ ꯂꯩꯇꯦꯀꯣ ꯑꯗꯨꯝ ꯊꯝꯕ ꯌꯥꯏꯀꯣ ꯈꯔ ꯑꯩꯒꯤ ꯄꯣꯠꯇꯣ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯅ ꯍꯦꯛ ꯊꯝꯕꯒ ꯍꯞꯇꯥꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯑꯣꯏꯔꯦꯅ ꯈꯜꯂꯁꯦꯕ ꯂꯧꯊꯣꯛꯄꯤꯔꯁꯤꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯧꯊꯣꯛꯄꯤꯔꯁꯦ ꯑꯗꯨꯒ ꯆꯦꯁꯤꯅ ꯑꯩ ꯃꯩ ꯊꯥꯗꯣꯛꯑꯒ ꯑꯩꯈꯣꯏꯅ ꯕꯦ ꯂꯤꯐ ꯃꯩ ꯊꯥꯔꯒ ꯃꯥꯒꯤ ꯑꯦꯁꯦꯁꯇꯣ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯎꯠꯇꯣ ꯃꯄꯥꯟꯗ ꯀꯥꯝꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯑꯗꯨꯃ ꯇꯧꯕꯤꯒꯅꯤ ꯑꯗꯨꯒ ꯆꯤꯅꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯆꯤꯅꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯎ ꯃꯈꯣꯡꯒꯨꯝꯕꯗ ꯀꯩꯗ ꯍꯩꯖꯟꯕꯤꯌꯣꯕ ꯆꯤꯅꯤ ꯑꯩꯈꯣꯏꯒꯤ ꯀꯛꯆꯦꯡꯅ ꯆꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯤ ꯁꯤꯖꯤꯟꯅꯕꯤꯔꯅꯨ ꯁꯤꯒꯤ ꯆꯤꯅꯤꯁꯦ ꯈꯤꯇꯪ ꯂꯧꯒꯦꯁꯨ ꯂꯧꯕꯤꯌꯨꯀꯣ ꯑꯩꯅ ꯈꯤꯇꯪ ꯌꯥꯝꯅꯗꯤ ꯂꯧꯔꯦ ꯁꯤꯗꯀꯣ ꯈꯔ ꯌꯥꯝꯗꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯤꯒꯤ ꯇꯦꯡꯀꯣꯠ ꯃꯆꯥꯁꯤꯒꯤ ꯁꯥꯏꯕꯨꯛꯇꯪꯒ ꯂꯧꯕꯤꯌꯣꯕ ꯑꯗꯣ ꯃꯈꯨꯝꯒꯨꯝꯕ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯀꯨꯞꯁꯜꯂꯒ ꯊꯝꯕꯤꯌꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯤꯒꯤ ꯖꯥꯔꯁꯦ ꯀꯟꯇꯦꯅꯔꯒꯨꯝꯕ ꯂꯩꯇ꯭ꯔꯒꯁꯨ ꯑꯗꯣ ꯖꯥꯔꯒꯨꯝꯕ ꯂꯩꯒꯦ ꯍꯥꯏꯔꯒꯁꯨ ꯂꯩꯕꯤꯕ ꯌꯥꯏꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯅꯤꯅ ꯇꯧꯔꯒ ꯇꯧꯕ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯁꯦꯀꯣ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯁꯤꯃꯁꯨ ꯍꯥꯏꯗꯤ ꯑꯇꯩꯁꯨ ꯃꯌꯥꯝ ꯇꯧꯕꯅꯤꯅꯀꯣ ꯁꯤꯃꯁꯨ ꯇꯧꯔꯒ ꯌꯦꯡꯁꯤꯅ ꯀꯅꯥ ꯈꯪꯅꯤ ꯍꯦꯛ ꯇꯧꯕꯒ ꯅꯣꯡꯉꯥꯟꯕꯒ ꯐꯪꯉꯗꯤ ꯊꯦꯡꯛ ꯌꯨ